Tha tara faraba Manipur gi irang asi ubiduna amuktadi lakpiyu wa ngangbiyu amadi unajage haina hanjin haizarabasu pattat khaya khidraba Prime Minister Narendra Modi numit ninigi khongchat hayeng yumthang nariba state Assam da laklaga lupa crore kaya gi project sing sangabaga loinana kaya amagi urep uyung tamgadauri ningsing bayai lupa crore kaya gi project sing sanganaba amadi urep uyung tamnabagi Prime Minister Modi mamang thagi tang ahum amadi maridasu Assam da laklamba leikrabani handaki khongchat asigi manung channa hayeng nungthil pung mari taba matamda Sonitpur district ta leiba Tezpur airport ta thunglagani Madugi matung UNESCO gi World Heritage Site oiriba Kaziranga National Park amasung Tiger Reserve ta chatkani National Park adugi Kohora Range ta leiba Assam Police Guest House ta ahing ama leklaga mathangi ayukta National Park ta safari chatkani Makhatana Arunachal Pradesh ta chatuna thoram sing saruk yaraba matung amuk hana Assam gi Jhorat ta laklaga miyam gi mifam da saruk yabaga loinana virtual gi khuthang da lupa crore lising tara nipan rom gi oigadaba project kaya sangabaga loinana kaya amagina urep uyung tamgani Nauna sangagadaba project singi manungda Tinsukia Medical College and Hospital amasung Barauni dagi Guwahati fawbagi oil and gas pipeline yauri aduga Nauna paikhatnaba urep uyung tamgadaba project singdana Guwahati refinery amasung Digboy refinery gi expansion project amadi Sivasagar Medical College and Hospital su yauri